COTU gi total shutdown Sangdokhre, Khutlai Paiba Kukising Yaona Kangpokpida Erang Hourakhre, Asok Apan Yaore. Pawasi pandam pause dagi laukhatchabane. Saibol dagi Central Force maruaina BSF CRPF lauthoku haina Committee on Tribal Unity COTU na Kangpokpida District kaukiba pung 12 gi total shutdown makhata na pung 12 Sangdokhre. Total shutdown adu ngarang nungthil pung 2 dagi haukibaga loinana ngasi nongyai matung pung 2 fauba sathakibane. Adubu laingaki maikhaidagi positive oiba response amata laktavadagi makhata na nongyai matung pung 2 dagi pung 12 gi oina shutdown sangdokhibane. Ngasi nungthil athengbada Khutlai Paiba Kukising Yaona masing yamlaba kuki nupa nupising Kangpokpida Erang Hourakhre. Irang adu laksinaba honavada Asok Apan Yaore haire. Panba yabade COTU na mamang sahigi December 31 dagi haukiba economic blockade manungda total shutdown amuk laukthorokpa sina maram oiraga Kangpokpida district fauduna chatliba gari singda khudong sadaba mayoknari adubu shutdown manungda essential service ki oina de sathok chasinda thingba leite. Amaromda Imphal East ki thamna pokpi uyoksingda kuki militant singi bunker takthokpada Central Force na kuki nupi singda ka hianba thabak chathaki haina maral siraduna ngasi kuki area singda protest tawkhre. Kangpokpida district ki oina masing yamlaba kuki miyamna district administration ki solon sinkhre haire. Hairiba protest asi Kangpokpida district ki oina Kukising na state asida thokliba Erang manungda Nouna semkiba loop amasu oiriba Committee on Tribal Unity COTU na sinduna pangthokhe. Protest asi masing yamlaba Kukising na Thomas Ground dagi section ani thokna rally chatkhe. Rally adu section naman na district administration ki complex aduga atopa section naman na district asigi SP gi office tamna chatkhe. Adubu hojik phawbagi oina de pamdaba thokdok thokpagi paw leitre. DC complex amadi SP office maya yauna mafam kayada security force na ngak senduna leire. Maruaina protest asida saruk yariba miyamna kuki militant sing na leiramba uyoksing saibol posta leiriba Central Force sing lautho. Central Force leiba tarabasu tampaktagi lakpa oiroidavane. Kangpokpida district manungda leiriba Central Force sing bu hairiba mafam asida lehelu haina demand taure. Madugi mathakta mamang sahigi aroiba numit December 31 da uyoksing saibol area da mathok tauriba CRPF amasung BSF personnel sing leiba yaroi haina tanduna Erang thoklakpadagi Erang laksinaba security force na tear gas sel kapada sokiba kuki nupi singi justice PU haiba demand sing su yaure. Nakal amaromda Thengnare district ki more da su hairiba protest asi sathakhe. COVID virus ka manaba HMPV Kouba Laichat ama China da Nouna Sandorakpa Thengnare. Pawasi pandam pause dagi laukhatchabane. China da han boina COVID-19 Laichat Sandokhre ba sahi mangagi matung. Laiba kasi da Nouna flu amadi COVID-19 gi symptom ga manaba miyoi amadagi amada thuba matam da launagan ba human metapneumovirus HMPV Kouba Laichat ama paksana Sandorakle. Laichat asi pigli bangang sing amadi ahal loiraba masagi immune sonba miyoi singdana hena Sandokpa Thengnare. Ningsa sorhon bada problem lairaba patient singna Krik inana laiba China ki hospital sing utpa video clip sing social media post ta thadorokpa ga loinana influenza A, mycoplasma pneumonia masung COVID-19 symptoms sing suna yauba multiple virus HMPV virus ama China da paksana sandokpa houraktuna. Haujik China ki hospital sing da Laichat asina sogalaba patient masing nongma gi hengalakli haire. Laichat asina maram moiduna China da haujik emergency laukthokre haina report amana claim tauraduna. Adumakpo haujik maki oina masigi matang do official oina confirm tawbadi laitre. Anoba virus asina upper respiratory system da effect tawrokpani adubo masina makhata na lower respiratory system da so infection tawrae. HMPV hairiba si maruaina ningthamtha amasung March, April, May hairiba matam asida kaman oina sandokpani haire. HMPV gi symptom asi flu amade kaman cold ga dumakmanay. Virus asi lokhuba sorhonjinba amade haksang soknabada irai laina amadagi amada sandokpa ngamme. Masigi kaman noiba symptom kharade lokhuba laihau tawrakpa naton phunba khanau naba amade sor thuna holakpa asine miyoi bagi haksangda mahik asi numit humni dagi tarukni fauba hingduna leiba ngamme. Adubu infection ki chang helavade hairiba numit asidagi henna layong asi adumak makha chathaduna leiba thengnai haire. Virus asina maruaina pigliba ngangsing sahi mangagi makhada leiba ahal oiraba sing amade immune system sonba miyoi singdana henna laina asi sandokpa ngamme. Mahik asina miyoi amabu yamna kanna naduna hospitalization fauba tawrakpa yai. Bronchiolitis
bronchitis, pneumonia, asthma natra COPD amasung ear infection, otitis media hairiba anabasing asi leiba miyoisingda hena risk oi. Laichat asidagi ngakthoknaba maruoiba pambaisingde sapon sizinaduna afaba isingda second kun khutsa sengna hamdokba. Lok khuba matamda isagi chin khumjinba. Anabasingdagi cheksinba oina mask sizinaba amade khutsa ningthina hamdoktana mid naton amade chin paidaba haibasing asine. Haujingmaki oina akaknaba antiviral therapy natraga HMPV ngakthoknaba vaccine leitre.